ꯃꯌꯥꯝ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯨꯒ ꯉꯁꯤꯁꯦ YMCAꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯑꯃ ꯀꯧꯕꯗꯣ ꯑꯗꯨꯒꯤ ꯆꯠꯇꯣꯏꯅꯦꯕꯀꯣ ꯖꯥꯔꯤꯕꯣꯟ ꯃꯙꯥꯔꯤꯗ ꯇꯥꯏꯌꯦꯅꯀꯣ ꯖꯥꯔꯤꯕꯣꯟ ꯃꯙꯥꯔꯤꯗ ꯇꯥꯏꯌꯦꯅ ꯑꯗꯨꯒꯤ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯆꯠꯇꯣꯏꯁꯦ ꯖꯥꯔꯤꯕꯣꯟꯁꯨ ꯍꯧꯖꯤꯛꯀꯤ ꯃꯙꯥꯔꯤ ꯍꯥꯏꯕ ꯈꯨꯟꯁꯤꯁꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯅ ꯑꯩꯒꯤ ꯂꯤꯛ ꯁꯤꯕꯤꯔꯛꯑꯦ ꯀꯟꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯆꯣꯟꯁꯅꯨ ꯈꯔ ꯆꯣꯟꯕ꯭ꯔꯣ ꯖꯥꯔꯕꯣ ꯁꯦ ꯌꯥꯔꯦ ꯗꯥꯏꯗ ꯂꯩꯖꯅ ꯐꯤꯗꯨ ꯏꯜꯂꯛꯀꯗꯣꯏꯗꯨꯗꯤ ꯈꯔ ꯆꯤꯡꯒꯜꯂꯨ ꯈꯇꯪ ꯆꯤꯡꯒꯜꯂꯣ ꯀꯤꯁꯜꯂꯣ ꯍꯦꯛ ꯁꯤꯒ ꯈꯇꯪ ꯆꯤꯡꯒꯜꯂꯣ ꯀꯤꯁꯟꯁꯦ ꯍꯥꯏꯕ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯩ ꯍꯣꯏ ꯀꯃꯥꯏ ꯀꯤꯗꯣꯏꯅꯣ ꯂꯪ ꯄꯤꯔꯛꯑꯣ ꯍꯥꯏꯐꯦꯠ ꯈꯛ ꯀꯤꯎꯅ ꯂꯪꯒꯣꯟ ꯊꯣꯛꯈ꯭ꯔꯣꯁꯦ ꯑꯩ ꯃꯝꯁꯦ ꯋꯥꯔ ꯂꯪꯂꯦ ꯂꯪꯒꯣꯟꯅ ꯈꯔ ꯅꯨꯡꯉꯥꯏ ꯃꯥꯜꯂꯦ ꯈꯜꯂꯤ ꯃꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯧꯁꯟꯅ ꯇꯨꯗꯦ ꯇꯧꯏ ꯐꯅꯦꯛꯁꯤꯕꯨ ꯑꯩꯕꯨ ꯂꯣꯏꯔꯦ ꯑꯩ ꯁꯦꯠꯁꯤꯕꯨꯗꯤ ꯑꯥ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛꯐꯥꯎ ꯏꯟꯗ꯭ꯔꯤ ꯑꯣꯂꯥꯡꯉꯦꯅꯀꯣ ꯁꯦꯠꯂ ꯆꯠꯂꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩꯁꯦ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯍꯣꯔꯦꯟ ꯐꯖꯅ ꯆꯠꯂꯝꯗꯥꯏꯗ ꯐꯖꯅ ꯇꯧꯗꯣꯏꯅꯤ ꯍꯣꯔꯦꯟ ꯐꯖꯅ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯁꯦ ꯏꯁꯇꯦꯟ ꯄꯥꯏꯔꯒ ꯃꯤ ꯐꯖꯅ ꯎꯕꯅꯤ ꯅꯠꯇ꯭ꯔꯥ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯂꯩꯕ ꯆꯨꯝꯅ ꯁꯨꯃꯥꯏꯅ ꯁꯤꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯨꯝꯅ ꯂꯩꯕ ꯍꯩꯇꯦꯅ ꯑꯗꯨꯏꯅꯣ ꯀꯦꯃꯦꯔꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯏꯅꯦꯕ ꯌꯥꯔꯦ ꯃꯌꯥꯝ ꯐꯖꯔꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯆꯠꯂꯨꯔꯅꯤ ꯀꯣꯏꯕ ꯀꯣꯏ ꯆꯠꯂꯅꯤ ꯁꯨꯃꯥꯏꯅ ꯅꯣꯟꯗꯔꯤ ꯇꯥꯔꯣꯏꯗ꯭ꯔꯁꯦ ꯇꯥꯔꯣꯏ ꯁꯦ ꯄꯨꯔꯥ ꯅꯣꯟꯗ꯭ꯔꯗꯤ ꯇꯥꯗꯦ ꯅꯞꯄꯤꯗꯧꯗ꯭ꯔꯣ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯐꯤꯠꯁꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯍꯦꯔꯣꯅꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯒꯥꯔꯤ ꯂꯥꯛꯑꯅꯤ ꯍꯥꯏꯅꯅꯦ ꯑꯃꯨꯛ ꯐꯝꯅ ꯉꯥꯏ ꯂꯩꯔꯦ ꯂꯣꯏꯁꯟ ꯂꯣꯏꯔꯒ ꯑꯩꯒꯤ ꯃꯦꯀꯞꯇꯤ ꯖꯨꯝꯗ ꯂꯣꯏꯗ꯭ꯔꯣ ꯃꯦꯀꯞ ꯍꯥꯏꯁꯦꯀꯣ ꯑꯩ ꯁꯛꯁꯦ ꯁꯨꯃꯥꯏꯅ ꯀꯦꯔꯤꯁꯤꯅꯤ ꯁꯤꯝꯄꯜ ꯑꯩꯉꯣꯟꯗ ꯍꯦꯟꯖꯟꯅ ꯃꯦꯀꯞ ꯇꯧꯕ ꯐꯖꯗꯦꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯏꯁꯄꯨꯔꯤꯡꯅ ꯂꯣꯏꯔꯦ ꯂꯤꯁꯇꯤꯞ ꯑꯉꯥꯡꯕꯒ ꯇꯩꯒꯦ ꯇꯧꯕ ꯂꯤꯁꯇꯤꯞ ꯑꯉꯥꯡꯕꯒ ꯇꯩꯕ ꯇꯜꯂꯦꯗ ꯐꯨꯔꯤꯠꯁꯨ ꯑꯉꯥꯡꯕ ꯁꯦꯠꯂꯤꯁꯨ ꯌꯦꯜꯂꯣ ꯇꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦ ꯑꯩꯈꯣꯏ ꯃꯣꯏ ꯖꯥꯔꯤꯕꯣꯟꯒꯤ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯙꯥꯔꯤ ꯍꯥꯏꯕꯗꯣ ꯌꯧꯔꯦꯀꯣ ꯁꯤꯒ ꯑꯥꯗ ꯀꯥꯔ ꯃꯌꯥꯝ ꯑꯃ ꯂꯦꯞꯅꯩꯁꯦ ꯁꯤꯗ ꯑꯣꯏꯗꯣꯏꯅꯦꯕ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯦꯞꯅꯩꯁꯦ ꯃꯤꯁꯨ ꯆꯪꯅꯕ ꯎꯔꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯧꯔꯦ ꯀꯨꯝꯊꯔꯦ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯔꯝꯃꯦ ꯁꯤ ꯂꯩꯔꯝꯃꯦ ꯌꯥꯝꯃꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯔꯝꯃꯦ ꯑꯗꯨꯋꯥꯏꯗꯒꯤ ꯁꯤꯗ ꯕꯤꯜꯗꯤꯡꯁꯤꯗ ꯇꯧꯗꯣꯏꯅꯦꯕ ꯁꯤꯗ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯆꯠꯂꯕꯣ ꯃꯊꯛꯇ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯐꯝꯃꯦꯀꯣ ꯃꯈꯥꯗꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯊꯛꯇ ꯁꯤꯒ ꯄ꯭ꯔꯣꯒꯥꯝꯁꯦ ꯂꯣꯏꯔ ꯁꯤꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯕꯩ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯣꯂꯥꯡꯁꯨ ꯑꯣꯂꯥꯡꯅ ꯂꯣꯏꯔꯦ ꯐꯦꯟꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯃꯤꯅ ꯍꯦꯜꯂꯦ ꯀꯩꯅꯣꯗꯒꯤꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯒꯥꯝ ꯂꯩꯊꯣꯛꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯕ ꯆꯠꯇ꯭ꯔꯤꯖꯥ ꯃꯗꯥꯔꯤ
Kari misa kusasa. ꯑꯗꯨꯒꯤꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯦ ꯐꯥꯔꯁꯀꯤ ꯇꯤꯞꯇꯣ ꯑꯩꯈꯣꯏ ꯆꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯁꯦꯀꯦꯟꯗ ꯑꯣꯏꯅ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄꯨꯡ 2:30 ꯇꯥꯗꯣꯔꯦ ꯆꯥꯛ ꯆꯥꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯐꯝꯅꯔꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯂꯤꯁꯇꯤꯛꯀꯁꯦ ꯈꯔ Ma'am, adu. ꯚꯤꯗꯤꯑꯣ ꯂꯧꯔꯤ Kari chame ne. ꯆꯥꯛ ꯂꯥꯛꯅꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯅ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯄꯣꯠ ꯆꯩ ꯊꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯣ ꯍꯧꯔꯦꯕꯀꯣ ꯆꯥꯛꯆꯥ ꯂꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯌꯥꯝ ꯐꯖꯅ ꯇꯧꯋꯤ ꯃꯌꯥꯝ YMCAꯅ ꯅꯤꯡꯉꯣꯜꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯅꯤꯡꯉꯣꯜ ꯃꯌꯥꯝꯕ ꯂꯩꯔꯁꯨ ꯃꯌꯥꯝꯕꯅ ꯃꯑꯣꯡ ꯆꯥꯗꯅ ꯀꯧꯕ ꯉꯝꯖꯗꯕ ꯑꯗꯒꯤ ꯈꯔꯅ ꯃꯌꯥꯝꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯥ ꯃꯅꯥꯎ-ꯃꯄꯥ ꯂꯩꯇꯕ ꯑꯗꯨꯝꯕꯁꯤꯡꯗꯨꯅ ꯁꯤꯒ ꯋꯥꯈꯜꯗꯣ ꯄꯨꯔꯥ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯐꯤꯜꯗꯣ ꯑꯣꯏꯍꯜꯂꯤꯅꯦꯀꯣ ꯁꯤꯒ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯐꯤꯜ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯄꯨꯔꯥ ꯆꯥꯛꯀꯧꯕꯤꯅꯦꯕ ꯃꯣꯏꯅꯀꯣ ꯑꯗꯨꯁꯨ ꯍꯦꯛ ꯖꯨꯝꯃꯛ ꯅꯠꯇ꯭ꯔꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ Pepino. Purple, nang kay machuno. Kay machuno. Oh. Nang kay machuno jengge. Ban chamane. हमको सुनाई दे रही लेकिन एक भी चीज Selasa. Are husi ma. Ai han. Chat tinggal lu. Woi, aduh mana toy pam du horen. Kamera. Duga. Ai sia pam du ba. Woi, halam lagi saya. Kali jak. Ada isi kan itu itu masih program tu. Ini Myam tu hamna bagi kalau ini mau udah sih. Kau tu anda cing beli jatuh terus anda roh. Maka ada kenu sulai ni, lok sulai ni sih dia. Lok hai badi thong. ꯂꯩꯕ꯭ꯔꯣ Tu. ꯌꯨꯝꯗ ꯍꯜꯂꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯈꯔ ꯆꯥꯁꯤꯜꯂꯛꯄꯗꯣ ꯂꯣꯏꯅ ꯇꯨꯝꯈꯔꯦ ꯆꯣꯡꯈꯠ ꯆꯣꯡꯈꯠꯅ ꯏꯁꯥꯁꯦ ꯂꯥꯛꯄꯗ